कुमजा इंग्लिसिंग अमगा चमापन निफुमापन की अक्टोबर 15 इंडिया मणिपुर बो लौसिन खिबगी मायोक्ता लोना थिंख्रबा तोंगान तोंगान बा लालहौलुप सिंह कौरिबा जनरल स्ट्राइक असिना मरम ओइरगा महाउसागी पुंसीदा चाउना अकाइबा पीरी ngasi numida sibu lona thingkraba tongan tongan ba lalholup singna black day haina ningsingduna general strike asi manipur pumbada lauthokibani india na manipur bu loksin khiba sibu yaning da fongdoktuna korkomna ngasi ayuk pung taruk tagi numidang wairam pung taruk fawa kauriba general strike asina lambi da gari chathok chasin tawbagi chang mahausadagi aduki matik hanthakhe state asigi lalon itiki mayol lam oiriba khwairamban kaithel khuntak lansibaga pangkhak oikhe Imphal is amasung Imphal West District yauna tampaki tongan tongan ba mafam da leiba maru oiba kaithel sing thong hangna khide general strike asina maram oiraga interstate amasung interdistrict fauraga chain ba passenger gari sing chen khide adumakpu tangai fadana chattaba yadaba essential service ki manung chanba sing amadi thodok wathok amasung lining laison ga mari leinaba sing de kharamakhay chatnari loinana mahiloi sang sing su ngasigi numit asi thonglona khe Nakalamaromda general strike asigi manung channa khurai lamlong kaithelda ana layenga mari leinaba pharmacy khara natana atai lalon itika mari leinaba dukan sing thong hangna khide amadi lamlong kaithelda porfam fam khide porompara masung soibam laikai lambi gi nakyeta leiba dukan sing su thonglona khe konung mamang amasung wangkhai na chingba Imphal East district ki maruoiba atai mafam kaya dasu korkom na kauriba general strike asigi chauna mami tari Imphal West District ki mafam sing da su total shutdown amasung general strike ki mami chauna ta kibagalwinina miyam gi Mahousagi Punsida chauna Akaiba piki district asigi manung chana lairiba kaithel sing thong lona khe lambi da lanai gari khara natana passenger puba gari sing chana khide Mahaisang bank amasung lalon itike mafam sing thong lona khe district asi fauduna chatliba agent highway da gari chatpagi chang yamna hanthekhe adumoinamag ana lying dharma gi oiba lining laishon mai ising yauna emergency gi thabak singdi adumak mathau tawkhe Lona Thinkraba Tongan Tongan ba lalholup singna kauriba general strike asina Thawal district tasu Mahousagi Punsida Chaona Akaiba Piri district asigi maruoi ba kaithel sing Thawal Wangjing Yairipok amati khongjom kaithel na chingba khuntak lansi khibaga pangkhak oikhe district asigi manung chana leiba petrol pump mahailoisang amati bank na chingba pumnamak thonglona khe Amaromda inter-district fauraga chenba passengers gari sing service tongna khide adumakpu tangai fadabagi chattaba yadaba gari khara khaknatana lambi da chathok sasin tawbagi changdi aduki matik hanthakhe